Kurumjari, Image Paodam Miyang Tabiro Kwai Punumapu Ahan Bataram no Oxari, Nasigi Maroi Babao. Machugi Kuma Yoksang Nasidagi Hokre. Congress Ki Maroi Ba Mioi Kaya, Party Dagi Toklaga, NEIDP the Yokre. Amasung Yoksang Sports Mapum Kaya the Pang Toknari. Hauzik Nasigi Mapung Babao Muglobirasi. Machugi Kuma Yoksang Nasidagi Lamdam Masida Harau Taram the Pang Tok Hokre. Lamtagi taram mangani panba puriman mitagi horiba kumai asi lamdam asida din mit mangani tuna pangtok tuna lakli ngasi yoksang hoban mitta miyamna sang sadana midang mai tharamatung angang sina yumthong kuding da nakatheng chatuna paisa khaibno mapungoi ba thos sakdam oiri mafam kaya da holy dol sina holy sei sakpa thabal chongbai thorm su pangtok nari yoksang kumai na lak Pasiga Marilena Lamdamasaki Miamna Pirol Aki Amogi Pot chasing Acha Attack Label Laknabana Kaitil Sing Mina Kirkrik in a key. Nakalamber the Sports Puyokotpa Oina Club Organization Kayana Yoksang Hoban Mitagi Sports Meeting Hotok Nari. Thormasi Sarkamo Oina Tuan Ba from the club organization sing Muisina Senglabo Lafam Lane Kangladagi Mailo Raga Masamasagi Sports Meet Hotok More the Labor 26 sector Assam Rifles number 2 Kumai Holy Lakpak Marilena JJ of Forest Moregi Angang Singalona Holy Festival Harauta and Panto Crane. JJ of Forest Moregi Apunba Angang Kuntrani Toy Amadi caretaker singer Sarvya Kibaga Thormaduda Assam Rifles More Battalion Commandant Jauna Town Commander na Atum Hau Yentok Pagalona Makwina Karma Pusi Maril Amad Hinglipake Haibagi Matangasu Yingsin Ki Assam Rifles ki official sina Mama Pa Legislative Angang Singbu Yangsin Biba Nungsi Biba Sida Orphanage Asigi Angang Sing Amadi Caretaker Apeno Pungtoki Orphanage Asigi Caretaker Angang Sing Asibu Ningtina Yangsin Biba Amadi Madik Sa Punsi Maril Amada Hingal Lamba Ubada Assam Rifles ki commandant na Tagat Pungto Pagalona Orphanage Asigi Salai Bada Pangbaya Bating Pangani Hanasu Tajo Piki Nakalamaromda Orphanage Asigi Angang Singbu Chang Nine Yangsin Biba Amadi Makoy Bununga Yai Panatamno Honabada Assam Rifles na Lori Tadang Musu Tagat Ki More the Labor Tamil Community ki Oiba Fire Walking Festival ki Loisinbat Amadi Yamna Maru Oiba Thorum Maitakta Chatpagi Thorum Ngasi Pangtokre Sri Angala Parmeswari Sri Muneswarar Temple Committee na Sindhuna Yankaini Thuedak Suwa Fire Walking Festival Asi Thasigi Tang Tan Thuedigi More the Labor Tuan Jati Kayana Saru Yaduna Pangtok Kibani Thorumasigi Saruk Ama Oina Ngasi Lagit Togol Toriba Mioi Singna Haksangi Mapam Kayata Tara Lenduna Maitakta Kong Chatpagi Thorum Pangtoktuna Festival Adu Lusinki Manipur Pradesh Congress Committee ki Maru Oiba Thau Puramba Singh Hani Khurai Assembly Constituency ki MLA NG Bijoy R.K. Anand ex MLA Nauria Pakhang Lakpa Konthokjam Sarat Konthokjam Assembly Constituency ki ex MLA I.E.Bon B ex MLA Oinam Assembly Constituency Amasung Elamum Chan ex MLA High School Assembly Constituency ngasi Indian National Congress taki toklaga North East India Development Party NEIDP the Yaukre
ngasi NEIDP gi office ta pangthok ki ba Indian National Congress thadok lamduna North East India Development Party NEIDP da yaropagi matang da paumising unabagi thorum amasu pangthok kri paumising unaba adu XML MJ Bijoy hai Manipur da hojik tholba maruoiba tongan ba issue sing asi regional platform da thabak tawragadi aikoi apamba sing malemgi miyam da khangan ba ngamgani aikoi apamba wakhalol khangba party da yauduna aikoi miyam gi thabak ningba thungna tawba ngamjagani khanna regional party oiba NEIDP da yorpani haina pungdoki NEIDP da yorokraba ex MLA NG Bijoybu NEIDP Manipur State Unity President oire haina sakangche khusinaki MK leiba AIDMK leiba sumai tawdra even Bengal da Trinamool leiba sumai tawdna Bihar da UP da adagi Andhra Pradesh da tongan ba Bharat ki desh ke ada leiriba sing se regional party ngakni regional party na makoi na tongin ba mong da tawda Bharat ki oiba niyom leibni niyom di wang da chatpa yab nati maram sin makoi chokoli sin sumai tawdna aikoi ki wakhal lol lijaba madu uthok charaga aikoi ki lighthouse de leiba lighthouse de ki chawjaba praja mayam gi ningba thunna bagi wakhal lol do aikoi lamdam ji chuna ba du party da aikoi state de yawjaraga di aikoi tawin mong da tawba yagani hai wakhal lol da koi thok charaga nasi party de yawjaba NEIDP gi president oine khalaba NG Bijoy natara taret subar lok sabha mikalda NEIDP gi mire oigedaba outer amasu inner parliamentary constituency gi mire anigi mingsu NG Bijoy na loktoki NEIDP gi president Narayam Samarjit vice president E Kunja Kishore amadi party gi makok thongba thomi singsu saru yaduna NEIDP gi mire oigedaba singi ming loktoki party gi mire oine lokthok kraba singdi ina Manipur parliamentary constituency gi da Indian National Congress INC ki tolok tuna ngasi NEIDP yorok kraba RK Anand amusu outer Manipur parliamentary constituency ki oina Asam ka sona mere oigani haina loktoki I, the undersigned, President of the North East India Development Party of Manipur State, declare that Mr. Asam Kasar outer and R.K. Anand Singh inner are the MP candidates for the 17th parliamentary election, which will be held on 11th and 18th of April 2019. Jiribam Municipal Council JMC Jiribam Councillor Ani ngasi Bharatiya Janata Party dagi tokrai BJP dagi tokraba councillor Ani adudi S Wangwei Sana Devi Vice Chairperson Jiribam Municipal Council amasung Nakuns Jamal Chaudhary Councillor Ward number 6 Jiribam Municipal Council ni masagi oiba problem kaya leibadagi haiba councillor ani na BJP ki primary membership tagi tokkibani haina makoina pisin kiba terol da pali makoi alina tokkibagi terol adu Jiribam BJP mandal ki president address tawduna pisin ki hari Ningsing Bayai Housing Jiribam Municipal Council asi councillor taruk ki support pangduna S Santi Devi the chairperson oiduna council asi puri bani adubu haiba councillor ani asina BJP dagi tokkiba matungda S Santi Devi bu support tawduna legadra haiba gi chapa marol khangdri Jiribam Municipal Council asida councillor tara lei council asi local government semnabagi damakta councillor taruki support phangba mathau tari lagliba lok sabha mikal da mayai kaban isan pamdaba thoktok sing thon dana sangsin ba drive ki manung changarang Thobal district ki excise department ki apun ba enforcement team ki team leader inspector OCS Nilakumar luchingba team amana Thobal khuno amadi kaksing lam khaidagi lochindan thamlamba DIC liquor ka phar khrei phagalo polam sing yaripok excise officer thamkrei commissioner excise ayab loro matung mai thadra mangalagani hairi Inspector General Assam Rifles South ki media makhada Sasat Battalion de leriba 10th sector Assam Rifles na Myanmar rom dagi ain kaina purakpa
diesel liter lising ani ga chatruk phare haiba diesel singadu bolero ani da porpadagi Assam Rifles ki team aduna sasat check post check torubada pagat pangam ki bani faraba diesel lamadi gari sasat police station da sinakre hairi matau karamna chakthong gas sizinagani haibagi matangda amadi section thorang lokot nabagi matangda tongan tuan ba mapam singda awareness piduna achoba thodang loriba chuimei jemik pu AGC all gas care manipurna ukrul amasung kamjong district ki branch manager hapkre hari AGC ki state manager SS Joy Prakash na thopat cherol amagi matung inna North AOC da leiba hotel Tampada ngarang pangthukiba AGC ki achamba thorum amada chuimei jemik apokpa Winston jemik pu ukrul amasung kamjong district ki manager oire han lokthok kibin hari state sigi tuan ba from singda club sing amadi miyam ko samnaduna chathong gas mato maho langpok tholakpada mato karamna ngakthok kadagi haibagi matangda AGC Manipurna awareness kamarum piduna lakli ukrul abasung kamjong district isu nauna habli manager asiga loinana awareness sing pangthok lagani masida miyam nasu mating pangbiu hairi angang singda yumpham moiba Manipuri video album Uchek Macha ngasi release tawkhrei Manipuri video album asi hai haya production puthokpani sayasagi lyricist amadi direction na Mega William Cha ni aduga saisakpa singna Satyam Asajit amadi Nicholas ni music na Naurem Jiten Kumar Maiteni album asida Ratna Satyam Gracie amadi Jena Khuman Themna Satam Langli ngasi kit center kaksing mele kaida pangthokiba video album phongbagi tharmada Dr. Rajendra Pokhrambamna athiba mitunglen oina saruk yaki Writers Association kaksing na sinduna ngasi malem gi sereng inumit amasung sereng sedena pangthokrei representatives of Loisy Auditorium the pangthokiba thoromatu da nawe ibotobisinga President Writers Association kaksing Nimai Pukhramba Advisor Writers Association kaksing Dr. Nomaitem Pramodini Devi President Macha Chanu kaksing na mayai tangbala election ki Sikkim amasung Arunachal Pradesh Assembly Singi Mikalda BJP ki mere oigedam Singi Ming ngasi lokthokhrei Sikkim ki oina candidate taranthoi ani so oina lokthokhrei adu Arunachal Pradesh ki oina mi taru ki list ma lokthokhrei Central Election Committee CEC na meeting toromatungda state ani adugi mirep singi list adu approve tawkhibani meeting adu the Prime Minister Narendra Modi BJP President Amit Shah Finance Minister Arun Jaitley External Affairs Minister Sushma Swaraj loina CEC ki atai member sing sargyaki member humpu leiba Arunachal Pradesh amasung sit kontrani thoi leiba Sikkim ki Assembly singi Mikal lalbe April taramatoi da bot thadargada bani Jammu amasung Kashmir ki line of control ki paringda leiba Sundarbani da Pakistan troops na ceasefire together nomai kapsil lakpagi thodokta sei konipan suba rifleman Yas Paul panduna siri March tha singman da Pakistani troops na ceasefire chamber hen thugaiduna nomai kapsil lakhi defense ki wang loi amana hai ki Rajouri district da Pakistani troops na nomai kapsil lakpagi thodokta rifleman amaseki marila soki English ni ahumda tonoki ba ceasefire thugaiduna Pakistan lamen nomai kapsil lakpagi thodok thokpa English ni tarni pandana khwaidi ki masing yam ki chahiye sida lisingani tamapan contract tarulak nomai kapsil laki hairi All Manipur Working Journalists Union Amjuna Sindra Hoktok Kraba Mapalak Suba Annual Journalist Sports Meet 2019 gingasi nini termin mitta athletics ki disciplines in the tuan ba media farm singi journalist singna sandam na krai ngasi pangtok ki disciplines sing manungda 100 meter 400 meter long jump shot put discuss throw sing yauri
nungtil gi matamdana volleyball masana pangtokki Set. Go. Second. Third. Yausang ga mari lenana Jiribam district asu Jiribam gi tuan pum singda yausang gi sport meet pangtok ni sai khuding gi ucha tholda leiba pioneer club na kontra matolak suba oina yausang ga mari lenana pangtok pa annual sports meet 2019 Chandrapur gi Siva Mandir dagi Maira Lor ga pangtokki pangtokki ba thorum asida chief guest ke Janki Devi Adaksya Jiribam district Keratan Singha President Pioneer Club and Buddha Chandra Singha Advisor Ziri Bodybuilding Association Matang Sada Chief Guest President Amadi Guest of Honor Minister Yaki Ngasi dagi horiba yoksang manungda Juvenile Association Kaksing Makhali kaina horok liba football players singbu pun thogat poina club asina konba area da laiba pareng singoiba football match sing pangthok pa horei ngasi ahuba numita thonglan pareng kaksing makhale kai amadi sabal sang pareng ani sanaki football tournament hokdok pada club asigi president vice president secretary ote atei myu kasu saruyaki ngasi more ward number 7 da laiba Eastern Science School ground meeting council more na sindana kunmanga suba yausang sports hokdok khrei sports hokdok padu da chorachan kunong lekai versus Charairongba Hainongmakung lekaina football opening match sanaki match da Chorachan na goal mari amadi Charairongba na goal manga chanduna Charairongba na mai pakre ani so match da Konang Thaba Bazar lekai versus Mongyamba Premnagar lekai ani na football match sanaki Hauzik aroibada maruga pau amukhana pejare machugi kumai yausang asidagi hokre Congress ki maruiba nioi kaya party tagi tolga any IDP da yaukre amasung yausang sports mafam kaya da pangthok nari ngasi ki damak tadi image Paodam pido matang ngasi losinjare miyam bamukana